Hauzik oiriba Indo-Myanmar border gi fivum Indian military na kupna yengsilli. Yumlo nariba Myanmar da military junta gi lanmi singa pro-democratic movement da saruk yariba ethnic group singa kan ba mawong da lan taw na duna. India ga lona ba Manipura masung Mizoram da laiba. Indo-Myanmar border sing da hauzik honglagli ba fivum singa si Indian military sing na kupna yengsilli hai na Army Chief General Manoj Pandey na phongdokre. Paumi singa unaba mada Manoj Pandey na hai tha khara sida Myanmar lanmi chamri ga tararom ethnic group maruai na People Defense Force PDF ki militant sing na akan ba mawong da military camp sing da landa duna. India ga tay na ba Myanmar gi border da laiba camp sing da ge Mizoram da sensi laki ba gi thokdok sing thok pa maram na India gi military sing na hongagli ba Indo-Myanmar border gi manak ta lairiba khul sing da akan ba midyang thamduna mikum na hum sing na army amadi Assam rifle sing laihanduna lakle. Amarom da Manipur da thokli ba kanglup ani gi irang asina maram oiraga maruai na More border town da militant sing na yamna active oina operate tawriba sina maram oiraga border town asida Shanti Raksha gi fibam kaitharak pa si Indian military na yamna concern oire. Masida sunatana militant sing na cross border migration toina tawba na maram oiraga India rom da su Myanmar da thokli ba lan asigi chaitheng sing Manipur amasung Mizoram da phangdawadi natte. Myanmar da thokli ba lan asina maram oiraga Manipur amasung Mizoram da military junta na air strike amade akan ba lan sathavadagi kiba fauduna Mizoram amasung Manipur da lanjena duna lairibane. Mahang na makha taraduna hai mamang sahi gi December tha da punna Myanmar army chamri ga tarataruk India border da lansilakpadage makoibu India gi military gi helicopter sizinaduna junta laibakta muktek ta kaidana thinkhibagi thokdok sing laikhe. Amarom da Manipur gi Kamjong district ka lona ba Myanmar border da Myanmar omdagi lanjena rakhiba khunja chatruk lom henba na Manipur government na Myanmar refugee sing asi government ki relief camp sing da tek ta kaidana thamle. Sairak asida Indo-Myanmar border manakta pamdaba thokdok sing thoktana wagi damak Indian military personnel sing gi masing deploy tawba hengadan khrei.